Online Manipur YouTube channel asbing bir mayam pum namangpu amuka nataram nuksari han badem namaru iba paw am update thamjage modbungda Barat lengak susat nariba KRAU ni singnaba kangu singna ni sasabani haiba miu ehum phubada miu ani sikhibadagi miyamna irang horoktuna KRA gi finance ki dukan mai thakre hairi KRA kadarni singnaba singna phubada leikidraba miu ani adugi maming adudi saparmanadi ki jangmilan amadi holeptegi jangmilen kawi makoi ani ki asibak sang modbungda leiba hospital da thamli aduga soklaba miu adugi maming adudi paumin thang kawi sahi kuntragator chure apokpagi maming demkoi kawi singbang jang village tagini hairi mahakka hena sokpadagi dimapur da leiba hospital amada leyeng naba pukre haina pawasina makhatari Pawasina makhatari badi laikidraba miyo ani amadi soklaba miyo amadu mayakaba nisa ka hena sizinabagi maral de KRA gi kadarni singnaba singna faraga phubagi tabuk sathabada ka hena phubagdagi miyo ani sikhibani aduga miyo amana sokibani hairi bathaudoga singarang numidang pung manga ga minat nifuga mangarom tarakpada tokibani haina su pawasina makhatari video sing bibagi damak tamayam pum namang pu amukah na takachari anoba update ki damak to online Manipur YouTube channel na subunung sibidana subscribe to biramu. Thank you.